Hello, nungsiraba marubloising mayam su tek ta kaidana leramgane na khalle ngasi se nungsadi sai Canberra se dubu inge hai tare ko koi na ken thagi koi ing manung sit luri liri sit uru sit pamatam do liri uru sit pamatam do de matam do ne hai tare ando mayam na ingunda video toina thagat piro hai pito ai siam thagat ninge ko toina do ai matam si sangda ba hai tare ko dunani anduga ai video se ko si no numini ni gumba gi matek khara samjanna re ko ngasi gi se kaino da aina namhauba aina namjauba khara do ai sumayam da share tawning na ai upload tawjarak pani ado huziki matam se koi sakoubu ga yorom da am lai dai ne manipur da koi yam nuksiba koi mera thagi sanarai kaina sanarai yam satpa matam do ne ba sigi se agoi side de lai ba weather se ando nungsa ga su koi gi numit tholak pa tarak ba se khara ming hai tare ko koi gi kaino gi naken thagi ming ba matam do ne hai tare do yengo ai habanero se ngo to ada palis habanero ne ando asigi habanero se mamangi sahi gi habanero le hobane hai tar pambi se handa anau thaba nate ando yamna budi pande ando ditar su adum sare sise ando habanero se kada snai hai tari sise ko gi lamb gumba beef gumba sugumba thongba da sise am sana bane sise koi khara strong way ba kaino singse meat singse moi thongba da sigi kaino se am sanai umorok su sanai ko andai ta su su sanai sina magunna mani dagi umorok ki magunna amana ama tonga le hai tare do umorok magun si di ko di hainarak panina umorok tagi hen ba budi laite natra si umorok ne tu sise asang ba khara pa le singse this is loi gadabni se hek ma hafta humari matungda khara kan he injala ko matam da loi na mak si gadamne andagi si jo habenero ne tu si se ado morok se thailand di morok se sa yam ngam mane do huziki ko morok sa ba yam ngamdre hai tare ko puk sogot ba dagi nungai te ba puk nungai te du na ne sa ba se khara yenga sa da di farak tai no matam ma lairame as morok yam sa ba matam mama sigi mam se sigi masu se phazadra yu sigi ping masu pura sunate ba sigi ando di yam phasai sigi masu se the mamang se hi kaino do koi indamda mayai chalak pado to da koi mam jo koi sel koi gi loina sirum narum daraga sel to basinda du dagi le hobane dagi sigi yellow se sisi kuire sidi phane yam kuire sahi manga truk sure sisi dum sahi kudingi soidana dum sale dum sandok tana sidagi masa lothoga mamang da su thai mamang da su sale and sadam ne ma sigi se thengna su sale duga thengna su loi si kaino se sigi lai se sigi mam se mayam de khara thengna sale and angobudo na khara white masu apikpado na khara nganna sale duna and athengma mayam manung da yellow si so amani hai tar chije kari manipur da hainarak podo mayam chandramukhi ga we heba chin devdas ki chandramukhi do to adagi kaino se laphu je sije ai sahi kudingi dum song khale ba sigi se ando inthamda da di si se aina makhong sibo kapthale dana anduga iron ba mu sa thokpa duga mathang sei da mu songak ba dumain tawe adumain na tawraga maintain tawe study ingmani na moidum hawraga leite hai tare ko anduni indagi rose nung sigumba music sat lising se si singsi inthamda maya yorok da loina mak prun taw doine ai prun taw pada prun taw pada su yeng halake mayam da ina hayeng kathatpa matam da ko and moising je phasana ka thappi da di prun taw da di hayeng gano da sate ba phasana spring da and they use se breakfast sem gen taini breakfast se si kaino se sausages se si pork sausages ni da si apik pa sausages chipola ta haraga su khangnei and yamna thuna sumun ba do irai laiba aina hana atopa video mada su utkibado ado si se sale da ani leiraga di packet ani leiraga di sale da yo lebo ko pesa khara tana
ꯑꯗꯨꯗ ꯂꯩꯔꯛꯄꯅꯤ ꯑꯗꯣ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯁꯤꯁꯦ ꯌꯥꯝꯁꯨ ꯊꯨꯕ ꯑꯗꯒꯤ ꯌꯥꯝꯅꯁꯨ ꯂꯥꯏꯕ ꯑꯗꯒꯤ ꯄꯨꯛꯁꯨ ꯊꯟꯕ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯁꯦ ꯆꯥ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯟꯆ ꯆꯥꯕꯗꯁꯨ ꯌꯥꯏꯕ ꯁꯤꯁꯤꯒ ꯕꯤꯟꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯕꯤꯟꯁ ꯁꯣꯌꯥ ꯕꯤꯟꯁ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ ꯌꯥꯎꯕꯗꯣ ꯇꯣꯃꯦꯇꯣꯒ ꯑꯗꯨꯏꯗꯣ ꯑꯗꯨꯝ ꯈꯔ ꯁꯥꯍꯜꯂꯦꯗꯅ ꯑꯗꯨꯗꯨꯒ ꯁꯤꯁꯤꯒ ꯑꯗꯨꯝ ꯄꯤꯖꯩ ꯁꯦꯜꯗꯟꯒ ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠꯇ ꯑꯌꯥꯝꯕꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯤꯕ ꯃꯥꯒꯤ ꯑꯗꯨ ꯌꯨꯝꯗ ꯂꯩꯌꯦꯕ ꯃꯥꯁꯦ ꯁꯤꯗꯗꯤ ꯁ꯭ꯀꯨꯜꯁꯨ ꯇꯥꯝ ꯑꯃꯃꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯞꯇꯥ ꯑꯅꯤ ꯁꯨꯇꯤ ꯊꯥꯏꯌꯦꯕ ꯇꯥꯝ 4 ꯂꯩ ꯑꯗꯣ ꯇꯥꯝ ꯑꯃꯃꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯞꯇꯥ 2 ꯁꯨꯇꯤ ꯊꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯑꯩꯒ ꯁꯦꯜꯗꯟꯒꯅꯤ ꯍꯧꯖꯤꯛ ꯆꯥꯗꯣꯏꯁꯦ ꯃꯄꯥꯗꯤ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯁꯤꯁꯦ ꯕꯤꯟꯁꯦ ꯑꯩ ꯊꯟꯗꯅꯦ ꯆꯥꯗꯣꯏꯁꯦ ꯁꯤꯁꯦ 220 ꯒ꯭ꯔꯥꯝꯁꯀꯤ ꯕꯤꯟꯁꯅꯦꯕ ꯁꯤꯒꯤ ꯇꯤꯟꯁꯦ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯆꯤꯂꯤ ꯐ꯭ꯂꯦꯛ ꯈꯤꯇꯪ ꯍꯥꯞꯄꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯗꯤ ꯃꯣꯔꯣꯛ ꯈꯔ ꯁꯥꯕ ꯍꯩꯅꯕꯅꯤ나 ꯑꯗꯣ ꯁꯤꯁꯦ ꯊꯣꯡꯗꯣꯏ ꯅꯠꯇꯦ ꯑꯩꯁꯦ ꯁꯤꯗꯪ ꯀꯕꯛ ꯀꯕꯛ ꯁꯥꯍꯟꯕꯩ ꯋꯥꯗꯅꯤ ꯁꯤ ꯈꯥꯡ ꯁꯤꯗꯩꯗ ꯌꯥꯍꯧꯕ ꯃꯔꯦꯛ ꯃꯍꯥꯎꯁꯤꯡꯗꯣ ꯑꯗꯨꯁꯨ ꯂꯧꯔꯦꯗꯅꯀꯣ ꯁꯤ ꯑꯣꯠꯄꯁꯤꯗ ꯑꯗꯨꯒ ꯌꯦꯔꯨꯝ ꯈꯔꯁꯨ ꯐꯨꯠꯂꯤ ꯑꯗꯨꯏꯗꯨꯒ ꯁꯦꯜꯗꯟꯗꯤ ꯌꯦꯔꯨꯝꯒ ꯁꯣꯁꯦꯖꯦꯁꯒ ꯆꯥꯔꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯂꯣꯏ ꯆꯥꯏꯗꯨ ꯇꯥꯔꯦ ꯑꯗꯒꯤ ꯁꯤꯅ ꯁꯦꯜꯗꯟꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯃꯤꯜꯛꯅꯤ ꯃꯤꯜꯛꯇꯤ ꯃꯤꯜꯛ ꯑꯗꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯐ꯭ꯂꯦꯚꯔ ꯑꯣꯏꯕꯗꯣ ꯑꯗꯣ ꯁꯤꯅ ꯃꯥꯒꯤ ꯕ꯭ꯔꯥꯟꯁꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤꯁꯨꯅꯦ ꯑꯗꯨꯝ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯤꯀꯟ ꯗ꯭ꯔꯝ ꯁ꯭ꯇꯤꯛꯁꯦ ꯊꯣꯡꯗꯣꯛꯀꯦꯅ ꯇꯧꯏꯅꯤ ꯑꯗꯣ ꯊꯣꯡꯗꯣꯛꯇꯣꯏꯁꯦ ꯆꯥꯕꯤꯅꯕꯗꯤ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛꯀꯤꯁꯤꯗ ꯊꯣꯡꯗꯣꯛꯑꯒ ꯊꯝ ꯇꯥꯔꯗꯤ ꯉꯁꯤ ꯑꯣꯏꯔꯁꯨ ꯍꯌꯦꯡ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯨꯊꯣꯛꯑ ꯑꯗꯨꯝ ꯆꯥꯏꯌꯦ ꯑꯗꯨꯅ ꯑꯩ ꯊꯣꯡꯗꯣꯛꯑꯒ ꯊꯝꯃꯒꯦꯅ ꯑꯩ ꯆꯥꯝꯊꯣꯛꯏꯅꯤ ꯁꯤ 1.5 kg ꯆꯤꯀꯟ ꯗ꯭ꯔꯝ ꯁ꯭ꯇꯤꯛꯅꯤ ꯆꯤꯀꯟ ꯗ꯭ꯔꯝ ꯁ꯭ꯇꯤꯛꯁꯦ ꯍꯣꯡꯁꯨ ꯍꯣꯡꯕ ꯑꯗꯨꯒꯅꯦ ꯆꯥꯕꯗꯁꯨ ꯍꯥꯎꯕ ꯄꯣꯠꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯁ꯭ꯀꯤꯟꯁꯦ ꯄꯥꯝꯗꯕ ꯃꯤ ꯌꯥꯎ ꯇꯥꯔꯗꯤ ꯁ꯭ꯀꯤꯟꯁꯦ ꯂꯧꯊꯣꯛꯑꯁꯨ ꯌꯥꯏ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯂꯧꯊꯣꯛ ꯌꯥꯕꯅꯦ ꯑꯗꯨꯝ ꯀꯤꯆꯟ ꯇꯥꯋꯦꯜ ꯑꯃ ꯇꯧꯔꯒ ꯖꯔ ꯖꯔ ꯑꯗꯨꯝ ꯁꯦꯠꯇꯣꯛꯄ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯍꯣꯡꯁꯨ ꯍꯣꯡꯕ ꯑꯗꯒꯤ ꯍꯥꯎꯁꯨ ꯍꯥꯎꯕ ꯌꯦꯟ ꯍꯥꯏꯇꯥꯔꯗꯤ ꯁꯤꯒꯤ ꯆꯤꯀꯟ ꯗ꯭ꯔꯝ ꯁ꯭ꯇꯤꯛꯁꯤꯅꯦ ꯁꯤꯗ ꯑꯗꯣ ꯑꯩꯁꯦ ꯈꯔ ꯆꯥꯎꯋꯤ ꯁꯤꯁꯦ ꯑꯗꯨꯗꯨꯅ ꯑꯩ ꯈꯔ ꯀꯛꯊꯠꯂꯤꯅꯦ ꯑꯗꯣ ꯈꯔ ꯄꯤꯛꯄ ꯗ꯭ꯔꯝ ꯁ꯭ꯇꯤꯛ ꯑꯣꯏꯇꯥꯔꯗꯤ ꯀꯛꯇ ꯇꯥꯔꯁꯨ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯒ ꯈꯔ ꯆꯥꯎꯕ ꯑꯣꯏꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯈꯔ ꯀꯛꯊꯠ ꯇꯥꯔꯗꯤ ꯃꯔꯦꯛ ꯃꯍꯥꯎꯗꯣ ꯃꯅꯨꯡꯗ ꯆꯪꯉꯤꯗꯅꯀꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯀꯛꯊꯠꯂꯤꯁꯦ ꯑꯗꯒꯤ ꯃꯁꯇꯔꯗ ꯑꯣꯏꯜ ꯈꯔ ꯁꯥꯍꯜꯂꯦ ꯃꯁꯇꯔꯗ ꯑꯣꯏꯜꯁꯦ ꯀꯞ ꯑꯃꯗꯤ ꯐꯕꯥꯠꯇꯦ ꯑꯗꯣ ꯊꯥꯎꯁꯤ ꯌꯥꯝꯃꯦ ꯍꯥꯏꯔꯗꯤ ꯊꯥꯎꯁꯤ ꯌꯥꯝꯃꯤꯁꯤ ꯀꯩꯅꯣꯗ ꯆꯤꯀꯟꯁꯦ ꯈꯔ ꯌꯥꯝꯃꯦ ꯑꯗꯨꯒꯤꯅꯤ ꯑꯗꯒꯤ ꯀꯩꯅꯣ ꯈꯔ ꯍꯥꯞꯄꯦ ꯀ꯭ꯌꯨꯃꯤꯟ ꯁꯤꯠ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯕꯦ ꯂꯤꯞꯁ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯑꯆꯧꯕ ꯑꯣꯅꯤꯌꯟ ꯑꯃ ꯁ꯭ꯂꯥꯏꯁ ꯇꯧꯔꯒ ꯍꯥꯞꯄꯦ ꯑꯗꯣ ꯑꯣꯅꯤꯌꯟꯁꯦ ꯕ꯭ꯔꯥꯎꯟ ꯑꯣꯅꯤꯌꯟꯅꯤꯀꯣ ꯑꯗꯨꯒ ꯑꯣꯅꯤꯌꯟꯁꯤꯅ ꯈꯤꯇꯪ ꯃꯇꯥꯏꯗ ꯁ꯭ꯂꯥꯏꯠꯂꯤ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯛꯄꯗꯣ ꯑꯗꯨꯏ ꯃꯇꯥꯡꯗꯨꯃꯥꯎꯕ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯣꯡꯉꯅꯤ ꯑꯗꯨꯏꯗꯨꯒ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯄꯦꯁ ꯍꯥꯞꯄꯦ ꯑꯗꯒꯤ ꯐ꯭ꯔꯦꯁ ꯂꯩꯔꯒꯅ ꯐ꯭ꯔꯦꯁ ꯑꯁꯨꯕꯗꯣ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯩꯅ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯒꯥꯔꯂꯤꯛ ꯀ꯭ꯂꯣꯞꯁꯦ 9-10 ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯈꯔ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯒꯥꯔꯂꯤꯛꯁꯦ ꯑꯗꯨꯒ ꯃꯤꯅꯤꯠ 5 ꯉꯧꯔꯒ ꯉꯁꯥꯏꯒꯤ ꯗ꯭ꯔꯝ ꯁ꯭ꯇꯤꯛ ꯆꯥꯝꯊꯣꯛꯑꯒ ꯊꯝꯕꯤꯕꯗꯣ ꯑꯗꯨ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯆꯤꯀꯟ ꯗ꯭ꯔꯝ ꯁ꯭ꯇꯤꯛꯁꯦ ꯈꯔ ꯂꯨꯝꯕꯅꯦ ꯑꯣꯠꯄꯗ ꯈꯔ ꯑꯗꯒꯤ ꯃꯤꯅꯤꯠ 3-4 ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯊꯣꯡꯕꯤꯔꯅꯤ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯁꯨꯃꯥꯏꯅ ꯊꯣꯡꯉꯤ ꯃꯔꯛꯁꯦ ꯁꯤꯗꯩꯗ ꯁꯤꯒꯤ ꯆꯤꯀꯟꯁꯦ ꯃꯍꯤ ꯊꯣꯛꯂꯛꯑꯦꯕ ꯃꯁꯥ ꯃꯊꯟꯗꯩ ꯃꯁꯥꯗꯒꯤ ꯁ꯭ꯋꯥꯏꯗ ꯊꯣꯛꯄ ꯆꯤꯀꯟꯁꯤꯡꯁꯦ ꯊꯣꯡꯅ ꯃꯁꯥꯒꯤ ꯃꯍꯤ ꯌꯥꯝ ꯊꯣꯛꯆꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯥꯗꯩꯁꯤꯅ ꯑꯩꯁꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯇꯧꯔꯤꯅꯦ ꯑꯩꯁꯦ ꯅꯥꯀꯟꯗ ꯇꯧꯔꯤꯁꯤꯅ ꯑꯗꯩ ꯐꯖꯅ ꯑꯃꯨꯛ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯃꯈꯨꯝ ꯍꯥꯡꯇꯣꯛꯑꯒ ꯈꯨꯠꯆꯥꯎ ꯑꯃꯅꯤ ꯁꯤꯒꯤ ꯆꯤꯀꯟ ꯗ꯭ꯔꯝ ꯁ꯭ꯇꯤꯛꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯃꯦꯛꯁꯤꯀꯥꯟ ꯀꯣꯔꯤꯌꯟꯗ ꯁꯥ ꯃꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯏꯗꯨꯅꯦ ꯑꯗꯨ ꯀꯥꯕꯛ ꯑꯩ ꯈꯨꯠꯅ ꯍꯦꯛꯇ ꯊꯠꯂꯦ ꯑꯗꯨꯝ ꯑꯗꯒꯤ ꯁꯤꯅ ꯎꯃꯣꯔꯣꯛꯅꯦ ꯎꯃꯣꯔꯣꯛꯁꯦ ꯃꯤꯗꯤꯌꯝ ꯌꯥꯝ ꯆꯥꯎꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯁꯥꯔꯅꯤ ꯁꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯝ ꯑꯩꯒꯤꯗꯤ
andagi crushed black pepper khara hape machu khara hape adagi coriander suba khara hape andagi coriander ga cumin ga roast ga crush tawdo dido chamas ani mo hape andagi sisna meat masala ne agi meat kaino yorktri masan yorktri ba ko yumdagi thagre do meat masala oina sinarabane anduga paprika se 1.5 teaspoon hape andagi thum isa gi chang da kayam sai habedagi matungina khara hape anduga phasana okhai birani si matang da mai se khara leidabiyo anduga sida yaiba mahi se in hapa mahi na te ko aina nga sa habedo chicken je masagi ising khara release tawba chicken ne na diduna ne anduga makhong khumaga minute manga mu phasana thongani kaino da maru marang thakiba singdo dido subsanna ba andagi makhum hangdoga phasana mo khai birani tu mahi se kya myam thong lei no yengune dei mathak tu da ise ising cup ani mo ham hape anduga makhum khumaga 30 minutes mo thongani medium flame da nu marak ta dum hangdoga su otli ko and chicken ma khara di ot pa khara lum dare si matang si da khara yang dhare ngasai horak pa di khara lum bane ba si chicken je do hujik ti khara yang dhare munjalak pa gi hai tare ko tu smaina chicken je koi gi masa se si saru da gi khara kai bu urak pa se si matang si da dum chicken je adum mul la bani hai tare adagi aise butter ne ba ko se da happy se tablespoon namane and butter sa half so half to so isa ge apamagi matungile aina sigi mahau se pamjabe half ani and kana gumba butter gi mahau pam da mi yaw da de dum half to so ya dum half ga yengune do how bane and gi si matang si da is a coriander kabak soiraga thamba khara hapsalle no phasana okhai birani naidana and saka sar suyai si se dagi bread amaga adum sar suyai do sheldon di saka sadra suma bread ka dum sai si se saning matam da do ai huzik thong is ai huzik zaga dam na te do si thong ga dum thamame and the geese is na mathangi numitane ai se IKEA da satliba ko ado IKEA da satba se koi shopping doring the video number se why hai tare ko ai shopping to gong khang driba dina aina khara number khara dum ai dum hapak pane dum loina makti aina tobu khodi makti loina mak namak tre hai tare tangkhai am de nam da bana yamani kaino da koi poche khallingai mama toringai da dum namaga leiba do ai kan tog de hai tare comfortable oi de hai tare isana diduna aina leiringai da namdaba mai amam si yaugre hai tare khitang ka tane ine stay da ulai ise aina toriba mayam dagi manungda do ye IKEA da satpa se pot leiba khitang ina tingone moigi smaina kitchen gi design ke si yeng wem nungai ba si yamna tangba kaino suna te di tasu moigi khoi moina arrange kitchen arrange tawbagi dagi design dagi renovate taw kana gumba khoi family anoba na khoi yum renovate tawningba khotpa leidana ko dum mayam na suguma da idea am lawbe yai sima suguma mafam sidagi adagi khoi single oina khoi kaino gumba town house gumba gundal mi leibe leidaine dugumba gi su khoi masa khoi room masa khoi design tawbagi adagi study room design tawbagi idea mayam lawba mayam am lei stay da furniture section da kai da sang madam da leida tarsu adagi wardrobe adagi bedroom arrange tawbagi dugumba mayam tu sidai de lairi mayam sing to dugumba idea mayam phangningai masak leita hai tare sima phamse dugana gumba sugumba da yam interest leiba mi oi tari ko sima phamse nungai bani satpada yengba ado idea nungai hai tare andagi si cupcake kaino se si
ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯡꯇꯣꯛ ꯍꯥꯡꯖꯤꯟ ꯇꯧꯔꯤꯁꯦ ꯇꯨ ꯁꯤꯁꯦ ꯁꯤꯁꯦ $20 ꯈꯛꯇꯅꯦ ꯈꯨꯑꯣꯡ ꯑꯃꯅꯦ ꯁꯤꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯀꯩ ꯑꯩꯈꯣꯏ ꯗꯣꯒꯨꯝꯕ ꯀꯩꯀꯩ ꯁ꯭ꯇꯣꯔꯦꯖ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯖꯇꯒ ꯊꯝꯗꯣꯛ ꯊꯝꯖꯤꯟ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯍꯥꯞꯅꯕ ꯑꯃ ꯇꯧꯅꯕ ꯃꯌꯥꯝꯗꯨꯅꯦ ꯇꯨꯁꯤꯅ ꯑꯗꯨ ꯇꯨ ꯁꯤꯒꯤ ꯀꯟꯇꯦꯅꯔꯁꯦ ꯑꯩꯁꯦ 2 ꯂꯩꯔꯛꯑꯦꯕ ꯍꯥꯟꯅꯁꯨ 2 ꯂꯩꯌꯦ ꯔꯥꯏꯁ ꯑꯗꯒꯤ ꯀꯔꯤ ꯑꯗꯒꯤ ꯐ꯭ꯔꯨꯠ ꯀꯩꯀꯩ ꯐ꯭ꯔꯤꯖꯇ ꯊꯝꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯇꯨ ꯑꯩꯁꯦ ꯑꯃꯇꯪ ꯂꯩꯁꯤꯅ ꯈꯜꯂꯝꯕꯅꯦ ꯑꯗꯒꯤ ꯑꯩꯁꯦ 2 ꯂꯩꯕꯗ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛ 2 ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯇꯦꯕꯜ ꯃꯦꯠꯁꯤꯡꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯗꯤ ꯀꯣ ꯑꯩ ꯑꯣꯏꯅꯗꯤ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯁꯤꯁꯦ ꯂꯤꯒꯨꯝꯕ ꯀꯩꯅꯣ ꯁꯤꯒꯨꯝꯕꯅ ꯁꯥꯕꯁꯤꯡꯁꯦ ꯁꯤꯁꯦ ꯑꯩꯗꯤ ꯁꯤꯖꯤꯟꯅꯕ ꯍꯩꯇꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯀꯩꯀꯩ ꯇꯥꯔꯒ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯕ ꯄꯣꯠꯁꯤꯡꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯑꯩ ꯁꯤ ꯂꯩꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯍꯣꯡꯕꯁꯤꯡꯁꯦ ꯁꯤꯒꯨꯝꯕ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯠ ꯂꯥꯎꯅ ꯇꯩꯊꯣꯛꯄꯗ ꯁꯠ ꯂꯥꯎꯅ ꯅꯥꯟꯒꯗꯕ ꯄꯣꯠꯁꯤꯡꯁꯦ ꯁꯤꯒꯨꯝꯕꯁꯤꯅ ꯅꯨꯡꯉꯥꯏꯌꯦꯕ ꯍꯣꯡꯁꯨ ꯍꯣꯡꯉꯦ ꯁꯤꯁꯤꯅ ꯑꯩ ꯑꯁꯤꯒꯤ ꯒ꯭ꯔꯤꯟ ꯃꯆꯨꯁꯦ ꯂꯩꯔꯛꯑꯦ ꯇꯨ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯃꯆꯨꯁꯦ ꯑꯗꯒꯤ ꯑꯩꯁꯦ ꯀꯤꯆꯟ ꯇꯥꯋꯦꯜ ꯂꯩꯕ ꯆꯠꯂꯤꯅꯤ ꯑꯗꯣ ꯁꯤꯒꯤ ꯀꯤꯆꯟ ꯇꯥꯋꯦꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯃꯃꯝꯗ 75 ꯁꯦꯟ ꯈꯛꯇꯅꯤ ꯑꯗꯣ ꯁꯨꯕꯁꯨ ꯅꯨꯡꯉꯥꯏ ꯁꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯍꯜꯁꯤꯁꯨ ꯃꯥꯁꯦ ꯑꯩꯅ ꯂꯩꯕ ꯎꯕꯁꯤꯁꯨ ꯃꯥꯁꯨ ꯂꯩꯔꯤꯅꯦꯕ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯁꯦ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯏꯟꯗꯣꯔ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯦ ꯁꯤꯗꯩꯗ ꯃꯈꯜ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ IKEAꯗ ꯐꯪꯕ ꯏꯟꯗꯣꯔ ꯄ꯭ꯂꯥꯟ ꯃꯌꯥꯝꯁꯦ ꯃꯁꯥ ꯃꯎ ꯌꯥꯝ ꯐꯩꯌꯦ ꯁꯤꯁꯦ ꯑꯩꯈꯣই ꯄꯤꯁ ꯂꯤꯂꯤ ꯀꯩꯀꯩꯁꯦ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕ ꯑꯩꯁꯤꯗꯒꯤ ꯂꯩꯕ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯂꯩꯁꯤꯡꯗꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯤꯖꯟꯁꯦ ꯁꯤꯗꯩꯗ ꯏꯟꯗꯣꯔ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯁꯤꯗꯩꯗ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯂꯥꯛꯑꯦ ꯑꯗꯣ ꯆꯍꯤ ꯆꯨꯞꯄꯕꯨꯗꯤ ꯂꯩꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯒꯤ ꯁꯤꯖꯟꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯚꯦꯔꯥꯏꯇꯤꯁ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯑꯗꯒꯤ ꯄꯣꯠ ꯑꯗꯨꯒ ꯆꯥꯟꯅꯕ ꯑꯗꯒꯤ ꯄꯣꯠ ꯃꯆꯥ ꯑꯆꯧꯕ ꯂꯣꯏ ꯁꯥꯏꯖ ꯈꯨꯗꯤꯡꯃꯛꯀꯤꯅꯤ ꯁꯤꯗꯩꯗ ꯂꯣꯏ ꯌꯥꯎꯔꯤꯁꯤꯡꯁꯦ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯃꯛ ꯃꯆꯥ ꯊꯝꯅꯕ ꯑꯆꯧꯕ ꯊꯝꯅꯕ ꯇꯦꯔꯥꯀꯣꯇꯥꯒꯤꯁꯨ ꯌꯥꯎꯔꯦ ꯁꯦꯔꯥꯃꯤꯛꯀꯤꯁꯨ ꯌꯥꯎꯔꯦ ꯂꯣꯏꯅ ꯐꯪꯉꯦ ꯁꯤꯗꯩꯗ ꯑꯗꯣ IKEAꯒꯤ ꯁꯤꯗꯩꯗ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯀꯨꯝꯕ ꯄ꯭ꯂꯥꯟꯒꯨꯝꯕꯁꯦ ꯌꯥꯝ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯁ ꯉꯥꯛꯇꯅꯦ ꯃꯣꯏꯁꯤꯡꯁꯦ ꯃꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦꯀꯣ ꯑꯩ ꯁꯨꯝ ꯍꯥꯏꯖꯕ ꯋꯥꯅꯦ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗꯩꯗ ꯂꯩꯕ ꯇꯦꯔꯥꯀꯣꯇꯥꯒꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯄꯣꯠ ꯃꯆꯥꯒ ꯂꯩꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯁꯛꯁꯤꯡꯁꯦ ꯔꯥꯁꯤ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯒꯤ IKEAꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯕꯟꯅꯤꯡꯁ ꯂꯩꯌꯦꯕ ꯑꯗꯣ ꯕꯟꯅꯤꯡꯁꯇ ꯆꯪꯉꯦ ꯑꯩꯁꯦ ꯁꯣꯏꯜ ꯂꯩꯕ ꯆꯪꯕꯅꯦ ꯑꯗꯣ ꯑꯩꯅ ꯄꯥꯝꯕ ꯁꯣꯏꯜꯗꯣ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯑꯆꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯔꯝꯗꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯦꯛ ꯃꯥꯔꯕꯜ ꯑꯩꯈꯣꯏꯒꯤ ꯔꯣꯁ ꯊꯥꯅꯕ ꯕ꯭ꯂꯦꯛ ꯃꯥꯔꯕꯜꯒꯤ ꯄꯣꯠꯇꯤꯡ ꯁꯣꯏꯜ ꯑꯃ ꯂꯩꯕ ꯑꯗꯨ ꯂꯩꯕ ꯆꯠꯂꯤꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯁꯤꯖꯟꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯈꯜꯒꯤ ꯑꯣꯔꯀꯤꯠ ꯃꯌꯥꯝ ꯂꯥꯛꯄ ꯍꯧꯔꯗꯕꯅꯤ ꯇꯨ ꯁꯤꯗ ꯂꯥꯛꯄ ꯍꯧꯔꯦ ꯇꯨ ꯁꯤ ꯅꯠꯇꯕ ꯑꯆꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯁꯨ ꯃꯣꯏꯁꯨ ꯂꯣꯏ ꯂꯥꯛꯑꯗꯕꯅꯤ ꯃꯊꯪ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯨꯝꯕ ꯏꯟꯗꯣꯔ ꯄ꯭ꯂꯥꯟ ꯃꯌꯥꯝꯁꯤꯁꯨ ꯁꯤꯒꯤ ꯕꯟꯅꯤꯡꯁ ꯃꯐꯝꯁꯦ ꯁꯤꯁꯦ ꯃꯣꯏꯁꯤꯗꯁꯨ ꯍꯣꯡꯉꯦ ꯈꯔ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯅꯔꯁꯔꯤꯒꯨꯝꯕ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯗꯗꯤ ꯈꯔ ꯇꯥꯡꯉꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡꯁꯦ
ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯏꯟꯗꯣꯔ ꯄ꯭ꯂꯥꯟꯁꯤꯡꯁꯦ ꯃꯃꯤꯡ ꯃꯊꯥ ꯌꯥꯝ ꯈꯪꯗꯦꯅ ꯑꯗꯨꯁꯨ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯃꯃꯤꯡ ꯊꯥꯔꯒ ꯁꯤꯗ ꯂꯣꯏ ꯌꯣꯜꯂꯤꯀꯣ ꯑꯗꯣ ꯑꯩꯅ ꯀꯌꯥ ꯃꯣꯏꯒꯤ ꯃꯃꯤꯡꯁꯤꯡꯁꯦ ꯅꯤꯡꯁꯤꯡꯕꯗ ꯋꯥꯏꯑꯦꯕ ꯑꯗꯣ ꯂꯩꯕ ꯂꯥꯛꯄꯅ ꯑꯃ ꯂꯩꯒꯦꯅ ꯂꯥꯛꯄ ꯑꯗꯨꯒ ꯌꯦꯡꯗꯅ ꯑꯗꯨꯝ ꯍꯦꯛꯇ ꯂꯩꯊꯣꯛꯑꯦ ꯑꯩꯗꯤ ꯍꯦꯛꯇ ꯀꯨꯏꯆꯠ ꯆꯠꯂꯒꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯁꯤꯒꯤ ꯗꯥꯂꯤꯌꯥꯁꯦ ꯑꯩꯅ ꯂꯩꯌꯦꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯣ ꯁꯤꯒꯤ ꯗꯥꯂꯤꯌꯥꯁꯦ ꯕꯜꯕ ꯑꯣꯏꯅ ꯂꯩꯔꯗꯤ ꯌꯥꯝ ꯇꯥꯡꯉꯦꯕ ꯑꯗꯣ ꯄꯥꯝꯕꯤ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯁꯤ $12 ꯑꯗꯨ ꯕꯜꯕ ꯑꯣꯟꯂꯥꯏꯟꯗ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟꯗ ꯌꯣꯟꯕ ꯃꯇꯝꯗꯀꯣ ꯕꯜꯕꯁꯦ 2018 ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯔꯨꯗꯣ ꯑꯗꯨꯏꯗꯣ ꯄꯤ ꯑꯗꯨꯗꯣ ꯄꯥꯝꯕꯤꯁꯦ ꯂꯩꯔꯝꯃꯦ ꯄꯥꯝꯕꯤꯁꯦ $12 ꯈꯛꯇꯪ ꯄꯤ ꯑꯗꯨꯗ ꯑꯩ ꯁꯤꯁꯤꯃ ꯂꯩꯔꯛꯑꯕꯅꯦ ꯑꯗꯨꯝ ꯑꯗꯒꯤ ꯁꯤꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯩꯁꯦ ꯕꯅꯥꯅꯥ ꯃꯐꯤꯟ ꯁꯦꯝꯃꯤꯅꯦꯕ ꯑꯩꯈꯣꯏ ꯆꯥ ꯊꯛꯑꯝꯗꯥꯏꯗ ꯌꯥꯝ ꯊꯨꯅ ꯁꯦꯝꯕ ꯅꯨꯡꯉꯥꯏꯕ ꯃꯐꯤꯟꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯔꯤꯁꯤꯄꯤ ꯑꯩꯒꯤ ꯐꯨꯜ ꯔꯤꯁꯤꯄꯤ ꯑꯩꯅ ꯕ꯭ꯂꯨꯕꯦꯜ ꯔꯤꯁꯤꯄꯤ ꯑꯩꯒꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜꯗꯣ ꯑꯗꯨꯗ ꯑꯞꯂꯣꯗ ꯇꯧꯖꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯐꯨꯜ ꯔꯤꯁꯤꯄꯤ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯒꯤ ꯕ꯭ꯂꯨꯕꯦꯜ ꯔꯤꯁꯤꯄꯤꯗꯣ ꯑꯗꯨꯗ ꯌꯦꯡꯕꯤꯌꯣ ꯑꯗꯒꯤ ꯌꯥꯝꯅ ꯁꯦꯝꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯁꯤ ꯑꯩꯅ ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯃꯐꯤꯟ ꯃꯣꯜꯗꯣ ꯑꯗꯨꯏꯗꯣ 6 ꯂꯧꯔꯦ ꯑꯗꯣ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯇꯣ ꯑꯗꯨꯝ ꯈꯔ ꯍꯦꯟꯒꯠꯍꯜꯂꯒ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯑꯗꯣ ꯃꯇꯝꯗꯤ ꯕꯦꯛ ꯇꯧꯕꯒꯤ ꯃꯇꯝꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯃꯁꯨ ꯑꯗꯒꯤ ꯌꯥꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯃꯇꯝꯗꯤ ꯈꯦꯠꯅꯕ ꯂꯩꯇꯦꯕ ꯑꯗꯒꯤ ꯆꯣꯀ꯭ꯂꯦꯠ ꯆꯤꯞꯁ ꯈꯔ ꯒꯥꯔꯅꯤꯁ ꯇꯧꯔꯦ ꯆꯣꯀ꯭ꯂꯦꯠ ꯆꯤꯞꯁ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯌꯨꯖ꯭ꯋꯦꯂꯤ ꯆꯣꯀ꯭ꯂꯦꯠ ꯆꯤꯞꯁꯦ ꯑꯩꯈꯣꯏ ꯕꯅꯥꯅꯥ ꯃꯐꯤꯟ ꯁꯤꯒꯨꯝꯕꯗ ꯇꯣꯞꯄꯤꯡ ꯇꯧꯕ ꯍꯥꯎꯁꯨ ꯍꯥꯎꯋꯤ ꯑꯗꯨꯒ ꯐꯁꯨ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯁꯤꯁꯦ ꯕꯦꯛ ꯇꯧꯕ ꯂꯣꯏꯔꯦ ꯁꯤꯁꯦ ꯑꯗꯨꯒ ꯆꯥ ꯊꯛꯑꯝꯗꯥꯏꯗ ꯄꯔꯞ ꯁꯦꯝꯕ ꯌꯥꯕ ꯃꯐꯤꯟꯅꯦ ꯑꯗꯨꯒ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯁꯛꯁꯦ ꯌꯦꯡꯉꯨ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯅꯤꯖꯔꯤ